ngase phongkiba tongan Manipuri sifongsinga amasung thokiba thawda wathoksingi maruibi ipausing myamna thamjagi ahanmara huyelan paudagi lokosaraga misi minana khwang koiraba Manipur gi manam Mizoram dak namlakpa mitei sing holaknaba shuttle flight thadabadagi mai hauna samnare Mizoram government di ngak sen baukre to oningdaba thawdok thoktre Peace Accord MNF Returnees Association di makhoi gi sirol adu mitei singu Mizoram thadokuna satnanaba khanba nati haina Mizoram lengak ta sengdokre Amaramdana Manipur government shuttle flight tharak lagani haibgi thajaba pirakpadigi haikibadu Mizoram da laminaragli ba mitei singna ngakpiyu President All Mizoram Manipuri Association Amaramdana nupi ani da amot pathabak sataki haibgi mayukta Shillong da akanba protest tokre hari Amaramdana Mizoram gi mitei sing gas cylinder phawa yonthokna duna lanjelakpa yaure Manipur ga saijin lo nariba Mizoram sai kya gi mamang gi lerakiba mitei sing satkro haina state adu gi tongan lupsing aki ekhang pirakle amasum ayiba sirol pawu thoktuna koitan talakle hairaduna thawai gi damak mi pairaba mitei sing Manipur halaknaba thaurang tongnarakpa ga loinana chief minister N Biren ga hakthengna ma ki bangalo office unaduna haijarubada makna satar flight tharaga hondoklagani haibgi thajaba ngarangmak all Mizoram Manipur association da pirakraba sunga satar flight thabirakhidre haiduna Mizoram gi airport ta thomjinarakiba miyoisingna akan mamongda asaba phongtoknakre adomenama ngaramak Mizoram lenga ki Directorate of Information and Public Relations gi mekedi gi Government of Mizoram gi Home Department na thorakiba sirola madadi Peace Accord MNF Returnees Associations Pamrana thokiba press release adu mitei singbu Mizoram thadoktuna sakhinaba khanganba oina uhalle hairaduna Mizoram lenga gi Home Commissioner Hais Laleng moi IAS na ngaramak Parma gi mute singa mak office chamber phaminaduna mi pham ama pangthokre hairi siol asina makhata na haibada mi pham adura sarugya khiba Parma gi mute singna Mizoram lenga ki Home Commissioner sengdokpigi matungina makhoi gi press release adudi Manipur da hojik thokliba kanglo masel gi irang asiga mari leinana miyam gi sentiment yengduna Mizoram da lerakliba mitei singna section thrang lokhonabigi advisory oina thokibane Siolladuna mitei singbu Mizoram dagi hankinaba natragana Mizoram thadoknaba khankiba leite hainasu sengdoke hairi adubo Mizoram lenga ki mekedi su Home Commissioner na Parma gi mute sing aduda kanglo masel gi webi iranga mari leina tuan ba lamsing Mizoram government gi mekedi gi lokat pia section thorang sing lokat lagani haibi gi thajaba su piki hairi Home Commissioner gi wapam asi taraba matungda Parma gi mute sing na suma khoi gi mekedi gi thokiba press release adubu lana lawre hairaduna nongaitaba phongdoki amasum press release aduna phongdoki ba warul sing adu Mizoram na mausa gi ingtapa amasum nungsi sanaba kehendana bagi tamu makhata na satnara roi han su thajaba piram khadi Mifam adu loisilakpada Home Commissioner All Mizoram Manipur Association gi mute sing su unakiba loinana makhoi gi dama asu angam thokondana ba amasu ngak sianana ba thorang lokhatkani haibi thajaba pikiba loinana Mizoram da directly ba mitei singbu tonga singna lana lamjing khidana ba khanki wapam asimak Mizoram da leiri state adu gi lenga ki employees sing amasu mairoi sing su khangan baga loinana Pamragi sirol adu lana wan tok pikibadu lebak thibani hairaduna state adu thadoktana ba khangan ki hairena su paus ta makhatana supali Amaramdana Manipur government shuttle flight tharak lagani haibigi thajaba pirakpadigi haikibadu Mizoram da leminaragli ba mitei singna ngapiyu President All Mizoram Manipuri Association Yumthang nariba Mizoram da lerakliba mitei singna hojik mayok narakliba phibam sing asigi matang na ngasi numidang wairam pausi asigi All Mizoram Manipuri Association gi President Wayangbam Gopesor se yangkhai ga manga ga telephone sanakhi bugori da man hai ngarang ayuk pung tararum tarakpadi ma ka Minister Secretariat ki marak unana pa pau phonaki pau phaunerba matuna Minister gi secretary amana amuhana telephone ningsing lakpadi ngarang numijung ba matung pungkhai salakpada Minister ga unana ba matam piraki masidagi maang association asigi mioi ani ga loinana makhoi uhum numijung ba matung pung tara ga ritoi ga makhai nangna ba Minister gi Bangalore sakhe dubo ngai thok nai sin taunarba matung Mizoram Manipur Association gi miut singni hairaba matungda nungthil pung amaram tarakpada sanction dunonaki minute manga phabatan unaki ba dur Minister masamang na satar flight ngasi su pai bigai hayeng su pai be hausu pehel sira haibana sum wapam sing phongdora po luinana ma ki office ta leram ki miyoi taraga mathoi taraga ni thoi rongi manungda Minister Susindro su yaw mari se Minister na yai ma haiduna kauraga satar flight ki matang su kari no sina sairi
Magna Makatana High, Aduminamo, all Mizoram, Manipur Association, Gimakedi, Saturn flight Hondonaba, Mioishingi, Lis Sim Lagapiu, Herapadi, Narang Ayuk, Mangzonana, Yawan Kravasutangai for an Association Gimakedi, Saturn flight Hondonaba, Hotna Biu Haina, Takshin Madi Lake Hari. Other Minister Na, Hybirapaki Matun Association Gimakedi, Vision Gibbon list the Yaukiba, Muisa, Yankai Romadu, Saturn flight Holagani, Hybirapadi Makoi Masama Sadas Popiki, Pau Sigimatun in a Muising Aduna Narandi, Horaduna Aizolgi, Lengpui Airport, Thomson Aratuna Lake. Adubungasi Saturn flight Tabirakida Badigi, Muising Adu Yamna Wana, Aizolgi Pung Amarom Sana Lagaga, Airport, Thomson Arakrabasu Amu. Handokna Kiduna Mana Manatokpa Angamba Pambation Putona Duna Manipur Tamna Laknaba Yaubuloina, Silser Rom the Sensina Kibasu Yaukradi. Maramasina Sip Minister Nataza Pirak Pigi, Matung in a list Asida Yaukipa mutation da, Haidoki Wapum Adugida Mangaki, one Fondoraki. Mana Makata and Hybrid, Mezoram Gamatanga, Lengpu Airport a sea, Aizolgi Sing Lambi the Lapra Pung Amarom Sanga Loinana, Airport a sea, Numit Kudingi, Ayuk-Pung Taraki, Nutulpung, Maripabudang Tonghangi. Numidangi matamda aeroplane paibagi thabak sa tawde maramasina satar flight laklagani haiduna mapi marol yomduna thorang tawrubasingna orobiganu haina phongdorakli amaromdana nupi anida amot pathabak sa taki haibagi mayokta silongda akanba protest tawkre me ahumdagi manipurda leptana thulakiba kanglup maselgi tamthiraba lana state sidami siminana khwang koirakpagi phima masigi manam yumthangnariba mezoramni yoksilapatana tana megriagi capital silongna sumasing yamluba miyam maru oina nupi sina thawdo asigi mayokta akanba protest atakre agency gi paun haibda protest asida saknairaba journalist oibadana tana di silong times ki editor Patricia Mokil su protest story ba miyam da solidarity utuna piana ba phongdokpa yauki haidi Paugi agency amad editors na phongdokhiba Manipur tholakliba thawdoksingi matangna makoina silongda solidarity utpani nupi ani da amot pathabak satakhiba amasum makoi ani gi manungda amabuna ikai khumnaba mangan bikhiba amasum asigumba thawdoksing asi makhata na su tholamki gane ki adomaina mak saknairaba pawmi asina mipung kudimak ingna sikna leibina ba appeal tawkhiba ga loina asigumba makhal gi thawdoksing asi aikhoi pamde aikoina ingta pamasum nungsi sana lemina pa pami Malemasi ekhoi punamakini hairaduna masi miwe amakhakta gina tyaki maramasina sigumba kangma maselgi marakta amana madigi makok thongna lei haina khanaba phajadaba lonchat asi losingadabane ekhoi punamak malemasida leminariba miwe sing haibisi ningsingadabane haki ngasiga protest asuda social activist amasung KAM ki lusingba Angela Rangar sargaki Mauna so husuk Manipur gi and order gi phibam pum toy re ha wapam phongdo ki loinana phibam masi helak pani hairaduna Manipur lenga pumaral sikhi amarom dana Mizoram gi mitei sing gas cylinder phawo yon thona duna lanjenarak pa yaure Mizoram da lerak liba mitei sing handa khangaudan state adu thadok tuna sakhina ba akan wapam sing tongan ba lup sing na phongdok narak pagi thawai gi dama khaladuna mitei sing na masa na lerak liba yum sing da leiba mamal ya maposai sing dagi Hendoraktuna sak thongmura sisinaba LPG cylinder phawo yon thoknaratuna lanje narakpa yaure hairi makoina leirakhiba yumsingi yumbu sing sapagadaba mapam thingana ba phongdorakpa yaure hairi ni su pau sil palakli makhasa tharak poina to pa pawmana Turbung phugaakchao ekhai tera khongsangbi gi lanpham kankhatlakli kuki militant sing AR gi bulletproof gari ama bomb thuwaikre mitei pangal mauna ama nongaina pale kuki lamhen ba ohum siramgani thajanari Bisnupur district lo nariba Suchampur gi Turbung Bangla ga taina bam haulai khopi koki khul da koki jau fruit ki manung sanba miyoi singna leijaba pangal puthok tu na Manipur ki tongan be administration la thokna gi dam sa tharak liba tamthira ba landa mitei singna kut halak ko yauna central state forcing gi kut leikidaba koki militant sam hen bi haksang sing pulak leirol sangni haibi thorang Suchampur gi joint philanthropic organization thorang torakpadigi Halai kopi kulga tainariba Turbung Bangla phugaakchao ekhai amasung tera khongsangbi na singba mafam sing akan balanpham oirakli amaromdana phugaakchao ekhai mamang lekai de bom teret kapslakre ngasi numidang pung 7:45 tarakpada phugaakchao ekhai mamang lekai tamna koki militant singna bom teret kapslakre hadi adumaina mang wakoina kablakkiba bom singi manungda taraga pokhaida basu yauki hairaduna thawdo asida misimina yaubagi pawphangkiti Ngarang tir kuki militant sina Turbung kaitel gi mamang thangma sarukta leiba makoi gi school children's training school mai thadolaga mitei singda onsinna taisilaga makoi khunja myam gi mating phongna bo honarak pa loinana numida pung tere tarakodi gi leptana mitei khul singalak liba khunja sing makhatana ahenba
ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕ ꯍꯣꯠꯅꯈꯤꯕ 10 ꯁꯨꯕ ꯕꯥꯇꯥꯂꯤꯌꯟꯒꯤ BSF ꯑꯃꯁꯨꯡ 13 ꯁꯨꯕ ꯀꯣꯃꯣꯟ ꯔꯤꯖꯤꯃꯦꯟꯒꯤ ꯀꯥꯡꯕꯨꯗ ꯐꯥꯎꯕ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯉꯥꯏꯍꯥꯛ ꯂꯦꯞꯅꯔꯒ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:45 ꯇꯥꯔꯛꯄꯗ ꯂꯣꯏꯁꯤꯟꯈꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡꯐꯝꯁꯤꯡ ꯐꯥꯎꯕꯗ kuki militantsingna mangyongnuna mai thadoktuna lausilaga khudum chansinduna bunkernachingba fawba sariba tongbrum kulup lomdagi khutharakibani tongbrum kulupta lerakhiba kuki militantsingbu mafam asigi mathaklomda leiriba hausen phai kuki khuldagi kumtharakhiba singa khusamnaraga akanba lancha tharakibani ngarang hing suppa kuki militantsing state amasung central force natragna kulunga gi bukunja sing mani handana letna satharkiba akanba lan gi manungga bom taragi masakta phugaakchao ekhai awang lake ward number 9 tan kapsilake duba nomoi maru kya su kapsilaki makoina kablakhiba bom taragi manungda ahum phaiba ngamkhide agi phibam sidagi turubung sabol lekai da post hangno lergi taraga taruk common regiment gi personal sinasu RPG phawba sijinaduna kuranki kuki militantsingna central forces kakta natana turubungna deploy torugdiba samaga maudrabungda shuba CRPF ki D company gi post tamna su bomb sing kapslaki punamaksigi matata Assam Rifles ki bullet gari ama makoina khudum chansilakli ba mafamna khamjinduna lan lefanana hotnarubada kuki militantsingna bomb kapsilaktuna amanga tonki thaldo asida Assam Rifles ki personal khara bomb masena pandana solongani thajanari amarumda kuki militantsingna hawlai copy da makoi masana masabu tribal martyrs ni mingthon jaraba makoi gi laikhidraba mioising mongpham pareng semnana tharang torakpodigi mafam sing sida kanchilakli ba lan asigi manungsana ngarang su makoina kablak nongoi maru amana pandana wakta ward number 1 digi meiti pangal mongna ama soktun ras midistida pukatuna lengkre soglaba mongna adugi maming Sainas Begam Sekunga Mari Mapurebe MD Abdul Gafur Kawheri kuki militantsingna bom yauna nongoi maru kya kapsinduna akanba lancha tharaklingaida mahak imungda laikibane du kapsilakpagi haujalakhiba nongoi maru amana maki nangalda panbane hari khudakta mal Bishnupur district hospital pukatuna lekana khedubo panthadana ras medicine pukalakibane hari amasung ngarang ing kuki militantsingna akan mamona kuthokna ringaida ambulance ama lapna thaujalakibunaki ambulance adu thaujalakibadigi mafam khara kuki militantsingna nomai kaplakhidi adubo khanghaudana ambulance adu thaudokhibadagi makhatana kuki militantsingna phugaakchao ekhai awang lekai ward number 9 tamna bom amasung nomoi maru kya kapsilakibane hari maram misina ngarang ing supa kuthokna kiba asida kuki lamhenba ahumlom siramragani haina thajanari haina su pausida supalakli Makasa tharakpoina to perform Manipur government lakhaningrabasu Delhi Commission for Women's ki chief Swati Maliwal lislakle everything bigano Swati Maliwal numini thangna na azon hanjin tawkrabus thas ki kundagi haukiba parliament mifam nomo walingai July 18 nupi ani da amor pathabak sungsata ki habigi video viral oirakpaga loinana house phawbada leptriba Manipur gi lan manungna masagi ikai khumraba mangan biraba nupi singa hakthingna unaningi harakhe amasum Delhi Commission for Women's ki chief Swati Maliwal Manipur khongsat pu state lenga na ayaba peningdraba su namduna lislalaga Imphal yarakre man Imphal airport he kum tharapga phongdoki bo apum sing Manipur government na nupi sathaba amor thabak singmai onakiba mioi singa unaduna wari watai sage habada permission pirak triba karigi no haidano katki adumaina ma housing Manipur gi oiriba law and order gi phiba masi leiraga su ma ku state sida satnabagi pautak pirakibane haki maram asina ma ngasima Imphal lakna tharang tawigi matungina mafam asida thonglakibane adubu Manipur lenga ki mekedi gi mak lakpada ayaba pirakhidaba adubudi nungaitaba phongdoki Mangna hai Manipur government na ayakna state asida lakna bigi warep laukiba du amuk hana khandhabina ba haijaraki adumaina mang aina hanjina khallaba matungda Manipur lakna bigi phirep laukibin haiki makna chief minister N Biren gi ihan hana unagani haina supongdorakiba loinana lana sigi manungna nupide sathakiba amot thabak sung mayo nakiba singi phibam yengsinba loinana makoida counseling amasung logeba mating phanganba pame haiki maram misna ayakna Manipur lak state government na thingna ba hona bibigi mota ayakna adugumba nupising aduga unaduna wari watai sapa phangnabagi thorang oina tobiyo ayakna mafam sida lakliba sinupi am oina lakliben hens phongdoki aduga mak khongsat asi politics tobu lakpa natti haibaga loina governor gas unani haiba gopam phongdoki ari makasa tharak poina to perform N Biren chief minister oidiba makai Manipur da ingtap purak loi Jairam Ramesh amarom chief minister N Biren resign tawgadabani Aksom Nagarik Samas
मतंगसे ꯏꯪ 2024ꯒꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯗꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯑꯣꯡꯗꯅ ꯃꯔꯨꯑꯣꯏꯕ ꯁꯦꯁꯟ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯍꯧꯈ꯭ꯔꯕꯁꯨ ꯑꯣꯄꯣꯖꯤꯁꯟ ꯑꯦꯝꯄꯤꯁꯤꯡꯅ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯅꯤꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯤꯡꯊꯤꯖꯅ ꯈꯟꯅꯁꯤ ꯍꯥꯏꯕꯗ ꯌꯨꯅ ꯂꯩꯉꯥꯛꯅ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯆꯔꯥꯡꯅꯕ ꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯪꯅꯅ ꯑꯦꯖꯣꯟ ꯇꯧꯔꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯖꯥꯏꯔꯥꯝ ꯔꯃꯦꯁꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯉꯝꯅꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯇ꯭ꯋꯤꯇꯔꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯀꯣꯂꯥꯞꯁ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯃꯦ 15 ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯗ ꯐꯨ ꯆꯩꯕ ꯇꯧꯔꯒ ꯒꯦꯡꯔꯦꯞ ꯇꯧꯈꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯖꯨꯂꯥꯏ 12ꯗ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯨꯕꯗ ꯄꯨꯂꯤꯁꯅ ꯖꯦꯔꯣ FIR ꯑꯃ ꯂꯧꯈꯠꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯗꯕꯜ ꯏꯟꯖꯤꯟꯒꯤ BJP ꯂꯩꯉꯥꯛꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯈꯣꯏꯅ ꯑꯃꯒ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯊꯣꯛꯍꯟꯗꯨꯅ ꯄꯋꯥꯔ ꯄꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕ ꯐꯤꯕꯝ ꯑꯁꯤꯅ ꯌꯣꯝꯂꯕ ꯃꯅꯤꯄꯨꯔꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯣꯔꯦꯜ ꯑꯣꯊꯣꯔꯤꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯇꯕꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯄ ꯋꯥꯐꯝꯁꯤꯡ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯅꯤꯅ ꯑꯃꯣꯠꯄ ꯊꯕꯛ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛꯀꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯥꯛꯂꯤꯕ ꯃꯩꯗ ꯏꯀꯪ ꯂꯪꯁꯤꯟꯕꯒꯨꯝ ꯊꯣꯛꯍꯜꯂꯦ ꯑꯣꯏꯍꯜꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯇꯕꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯐꯤꯕꯝꯁꯤꯡ ꯑꯁꯤꯅ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯄ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯊꯤꯗꯣꯛꯅꯕ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯄꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯆꯦ ꯏꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗꯒꯤ ꯆꯍꯤ ꯑꯃꯗ ꯀꯅꯤꯇꯣꯟ 6,000 ꯍꯦꯟꯅ ꯄꯨꯊꯣꯛꯏ ꯍꯟꯗꯛ ꯐ꯭ꯔꯥꯟꯁꯀꯤ ꯏꯁꯇ꯭ꯔasburg ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡꯅ ꯂꯥꯟꯅ ꯄꯥꯎꯇꯝꯁꯤꯟꯕ ꯃꯥꯟꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯣꯛꯅꯈꯤꯕ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯕꯥꯔꯇ ꯃꯦꯠꯁꯣꯂꯥꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯈ꯭ꯔꯦ ꯀꯣꯀꯣꯃꯣꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯦꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯗꯥꯏ ꯑꯃꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯄꯤꯛꯄ ꯏꯁꯇꯦꯠ ꯑꯃꯗ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯁꯤꯕꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯨꯝꯕ ꯑꯆꯧꯕ ꯌꯨꯅꯤꯌꯟ ꯑꯃꯅ ꯋꯥ ꯈꯟꯅꯕꯤꯗꯨꯅ ꯔꯤꯖꯣꯂꯨꯁꯟ ꯂꯧꯈꯤꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯂꯛꯈꯤ ꯑꯗꯨꯕꯨ ꯌꯨꯔꯣꯄꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯗꯨꯗ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨꯗ ꯃꯃꯤ ꯇꯥꯈꯤꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯁꯨꯡ ꯍꯤꯟꯗꯨꯁꯤꯡꯒ ꯈꯠꯅꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯊꯣꯛ ꯑꯃ ꯅꯠꯇꯦ ꯃꯁꯤꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯋꯥꯊꯣꯛꯅꯤ ꯃꯩꯇꯩꯁꯤꯡꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯔꯤꯕ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛꯄꯨ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ 15 ꯍꯦꯟꯕꯒꯤ ꯆꯔꯆꯁꯤꯡ ꯂꯦꯡꯗꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯃꯊꯧ ꯇꯧꯅꯔꯤ ꯏꯝꯐꯥꯜ ꯚꯦꯂꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯤꯟ ꯀꯨꯀꯤ ꯅꯠꯇꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯇ꯭ꯔꯥꯏꯕꯦꯜ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯩꯇꯩ ꯃꯔꯛꯇꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩ ꯂꯥꯛ ꯑꯃꯒ 1,000 ꯍꯦꯟꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 35%ꯔꯣꯝꯅꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯈꯤꯕ ꯑꯁꯤꯁꯨ ꯐꯌꯦꯡꯗꯒꯤ ꯑꯉꯣꯝ ꯄꯣꯔꯝꯁꯤꯡꯉꯥ ꯀꯧꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯁꯥꯏꯀꯨꯜ ꯀꯥꯡꯄꯣꯛꯄꯤꯅꯆꯤꯡꯕ ꯀꯨꯀꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩꯁꯤꯡ ꯌꯥꯎꯅ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯍꯧꯈꯤꯕ ꯃꯦ 3 ꯑꯃꯁꯨꯡ 4ꯗ ꯀꯨꯀꯤꯁꯤꯡꯅ ꯇꯥꯟꯊꯣꯔꯛꯈ꯭रे ꯂꯣꯏꯅꯅ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭रे ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯂꯩꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯈ꯭रे ꯃꯩꯇꯩꯁꯤꯡꯒꯤꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯈꯨꯕꯝ ꯊꯝꯅꯔꯤꯕꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯒꯅ ꯈꯨꯜ ꯑꯃꯗ ꯆꯔꯆ ꯑꯃ ꯑꯅꯤꯈꯛ ꯂꯩꯅꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯃꯩ ꯊꯥꯈꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯂꯥꯏꯁꯪ ꯑꯃꯃꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯈꯪꯃꯤꯟꯅꯕ ꯆꯪꯉꯤ
Mataki wafam singa si kupna nainaraba matung Manipur thoklibu wathok asi sin kuki narco terrorist ki thawung singa thokan bani haibisi nakhai sengle loina narco terrorist ki thawung singa sina lewa sigi democracy da asauba singa bam oiraktuna apun megi saktam da asauba singa bam oirakli masi isu mathakta India amasu Myanmar gi lonaba ngam khaida leidiba wathok asigi matang da su European Union gi parliament ki resolution aduda mek sirna hapaningi hainisu paus ta pali Manipur gi laimai operate toriba illegal immigrants narco terrorists nga sina lewa sina Myanmar rom digi drug puthok kusingi asoba thabak torakpadagi wathu asi horakibane Indian Intelligence Bureau Director gi report matung im narco terrorists nga sina sahi amar drug tagi lupa crore lising yang khaidagi humfuga manga phawba tali haina piri amaloina na Manipur gi singilam ekar la amaga lising kunga mangabu popi thana pagi dama kokthokre hariba lamas kuki sina khundari pa apun balam gi sada maudrani loindana hariba lamsing asidagi sahi amada kaniton lising manga dagi lising taruka saniga yankai metric ton sawadagi na satruka kunga manga phaw puthoi Manipur da ladiba sin kuki purubasi Christian lining set pa purub mane hariba purubasi state asida popi thaba kani sungba Myanmarom dagi drug pushilakpana singba thawung singda khwai dagi saus yenari purubni Masigidama kulai paiba militants kaya murumna semgatuna thamli asiguma piba masina Manipur gi socio political structure da sauna akaiba piri Manipur tholibu watho asi Myanmar gi tangdu leitadaba narco economy sin kuki gi igno nationalist mobilization singba si kupna naina basangi purubasina hauji su India khaktana tana Myanmar amasu Bangladesh to watho oiduna leribani maramasina Manipur gi tangdu leitaba hanjin hanabagi damak Mathaki hiram singa sikupna naina biduna mathau taba thabak sing pangdokpio loinana state asida anaba golden triangle ama amuk semlaktana ba honabada mating pangbiu haina social sina su makha tari haina pau sida su palakli makasa thrak poina to papauna Mizoram na thajaba pirabasu maitei sing senthora paleptri kasada miyoi sani sangjapam lauri Mizoram lengama sum Central Young Mizo Association na mapamadura leidiba maitei singda aki ekang nanghaloi mapung papa security pigani haina thajaba pikrabasu state adu da oidiba phibam yengnaga mapamadura leidiba maitei sing state adu thadolaga senthorakpa leptri oidiba phibam adugi matangna all Mizoram Manipuri Association gi president Wahengbam Gopeshwar na pauksi asida hai Mizoram da leiramba Manipuri maitei sani hena lekha lambi da aizol gi tholaktuna Assam gi Kasar district ki tuan mapam singda hangdokliba relief camp singna sedang pum laudura lainari kharana ngasigi aizol Imphal flight Manipur thonglare mangna hai ngarang Manipur lengana Mizoram da leiriba Manipur gi maitei singasi akhanaba flight tharaga laukthopigani haiba wapam phongdok pirakpadigi pau phaunaduna Mizoram gi tuan mapam singda leiriba maitei sing airport ta ngasi ayuk anganbada thungnaba pau pinaki All Mizoram Manipuri Association gi muching akhanaba flight ta tongadaba miyoi song yakairom gi list ama singmatki loinana Mizoram gi atai district sing de leiriba maitei sing ado aizol tamna lakpagi mahutta lengpui airport tamna pau pinaduna satnaba yauki adobu numidang athingwada lenga ke akhanaba flight thararoi haina tokhibadagi airport tamna sakhiba miyoi sing amu hana pau phaunaduna aizol halaknaki adomainama sing lambi oibana telephone phangdaba miyoi khradi ngarang hing athengbara airport yaunaba pau yauki airport thonglakhiba miyoi sing marakta hana ticket paiba miyoi sing natana akhanaba flight tongani haina leinaramba miyoi flight tharakhidaba aduna ngasigi ticket kaklaga Manipur da thoknaba honaba ticket phangdabigi ningba kaina lehoku yauki Mangna haujiksu Mizoram da maitei misa khradi tholakpada Khudong sadaba leibadagi kari thoklagadagi haiba tamangamdaba piyamda lehobu yauri adomaina ma ayama maitei singde Mizoram thadonakre Mizoram gi maitei sing akhanaba flight tharakane hairuraga tharakpa ngamdabadagi miyamna Khudong sadaba thokiba adu association gi president ama oina nungaitaba phongdokli adomaina ma awaba nanglaba Manipur gi maitei sing Assam gi Kasar district ki tongan mafam singda leiriba maitei sing CSO sing NGO sing ama sumiyamna relief camp hangdokpiduna changjapam pibikhiba adugidamuk thagatpa phongdokle haiki All Mizoram Manipur Association gi secretary Pradipna Pauksi sigi wari sanabada hai Mizoram da leiriba maitei singi manungda lenga ki thabak tawba tolop sauna saba kangbudi thoina Khudong sadaba mayoknadrabasu apikpa thabak tawba senthok yamna leijadaba miyoi singderi sauna Khudong sadaba mayokna hali ngarang lengang na akhanaba flight tharaklagani haibadagi Manipura thonabagi damak makoina sijinaramba jakthong gas non tholaga senbam khradun airport ta satpada gari atongmal oinaba thorang phawo tawnabi yauki adubu athengbada flight laktaroi haibadagi jakthonaba gas leitabadagi sara henabi yauki leikha lamida silsar phawo lakadaba dusu hana loramba gari atongmal adudagi hengana launabada miyam saun Khudong sadaba mayonari maramsna gari atongmal putholaga gari
वाइब ngamduna kina Mizoram da lehobusu yauri adubu kasada thunglaraba mioisingdi relief camp singda leiri makhoi sanaba seng asam lengang na piragani haina lakhokre masigidamuk lenga puthakali haina sumang makhataki loshilak poina topa pawam Guwahati da thabak tawbi maitei nupi ama siraga leiramle Guwahati gi Bangagar police station manungsan na leiba Rupangar gi asan miyung ka amal masai sai kungatur rom surabi maitei nupi ama singnanengo eba mongda ngarang siraga leiramle laikidraba nupi adugi maming thaudam Rebecca Eli Sawa sai kungatur kawi ma singjamai sorokhaibam lekai dagi thaudam punjabi hari gi masa nupi ni MBA loirab tung hauji hauji Guwahati gi travel agency amada thabak tawraga leibani thajabi apa mafam dagi phangwa paunai ma na leiriba ka adumak tara ma ki nungsina jabani haiba asami masa Rohit Saikya ko nupa ama yamna toina lai Rohit Saikya nupi asiga MBA tamlingai ri khangarakoni housing amha Lakhimpur da leiba court amada lenga ki thabak tawi nupi asina ko wudigi ma ngarang yum adu da lakhibani makhui ani two wheeler gari ama leinabagi matangna mod khetnarakpadigi ningai sangdanabagi thaudokra thoki Rohit Saikya na pot khra leinanaba yumdudagi thokluruga hanjilakpada ka adu thonglo laglenamki thong adu namkhai duna sangsilubda bebeka thauriyalaga siduna leramani hairi Thaudo asiga mari laidana police na Rohit Saikya detain tawraga thamli makmisi isida sena brahma sumnu pi masa du mahakna khujil tharam tawraga hakhibra haibna singba thijin bawkhre asibaksa adu police na yum aduragi lokhalaga mokta thamkhre na PSC imung munungi miyoi singsunga si Guwahati ri gorokre hayang post mortem dagun hena sumakatari adu hauchkuina ti miam pauk sumatanga sai lusinjarage mas miam puna no update ngaminasi